Police Constable ama lalhauba yaurambagi phare hare Security Force na Bisnupur District ki Nambol Police Station na konba ulau sanuradagi Police Constable oiba ama lalhauba yaurambagi phare hana Police Control Room gi zero da hare pharaba dudi kongkham sara jawba LS ibomsa sahini phundoi kawi haujuk mahak Manipur Police Department da Constable Driver oiduna leiribane mahak KCP MFL ta nauna mi pusinbana senabane hare Ukhruldagi su kem lautokadabani natraga hongtokadabani haina TNL na phongdorakre tangkhulda sathagiba attack sing su da leiriba KNA-B gi kadarnani haina phongdorakle haukiba February 8 ki numidang pung 8:30 taba matamda Ukhrulgi Litan Police Station na konba Litan Bazar amadi sarai khongna singba khulkaya da yumai thaba yauna pamdaba thodok kaya thoktuna lakhiba sita sengna laibak thiba thodokne masiguma thodo asida senariba hojek suspension of operation su da leiriba Kulai matik sana paiba Kuki lalhauba singi Ukhulda leiriba game sing lautokadabani natraga atopa maphamda hongdokhigadabani haina tangkhul Naga long TNL na thadrokpa serol amana haire Tangkhul Naga singi tongan ba apex civil body kaya gi apun balup ama oiriba TNL na thadrokpa serol asina makhatana hai haukiba February 8 ta Ukhrulgi Litan da leiba stalin Sire Border school gi oja oiba mioi amabu Kuki singna tamthina phuduna han abo honaramlaba matung tongan ba thodok kaya mathang satharakli base Tangkhul Naga singna akanmo ongda condemn tawe kulai matik sana paiba Kuki lalhauba sing amadi lalhaurup asida sagatliba Kuki singna Tangkhul Naga singda satharakli ba landa ase Tangkhul singi paipu haktaktagi leraklaba lambu namduna khopsillaga launanaba chatharakpa lalong singne masigumba lalong sing asigi saruk ama oina Ukhrulgi Litan yauna masiga thangnabada leiriba tongan ba lam kaya khopsinduna loksinanaba Kuki lalhauba singna Tangkhul Naga singi mathakta lepa leitana landa kaya chatharakli bane Tangkhul Naga long working committee na thadrokpa serolus na makhatana hai Litan da leiriba stalin Sire Border oja amada Kuki singna chathakiba lalong adu mahakpu hatnaba honarambani haina lauroidabagi maram leite Litan gi thaudo adu thokrawa matung nonganbu numita su khulai matik sana paiba Kuki lalhauba kayana sikibung sarak phung khulda namduna sangsilaklaga khulgi headman gi yum yauna Tangkhul Naga singi yum kulhumdoirom maina tumna thadokhlambani makhatana February kulhumdoi da su lungthar singsange sinakai theida su nongmei kaptuna mioi ani hanana bohonarambadagi nan thokibane asiguma thaudok singa sida su da leiriba KNA-B gi kadar sing hak thengnana senai maramaduna Ukhrulda leiriba su gi camp sing tak thokadabani natraga mapham hongdokhigadabani haina TNL gi zero sina makhatare Sajiwa jail gi warder jail yaukre hari Sajiwa jail gi inmate singda ayaba yautuna mobile phone paihalambaga mari lenana phakiba Manipur Central Jail Sajiwa gi warder Sahid Sahat Chief Judicial Magistrate Imphal East ki court na ngarang judicial custody remand pi khre masagi sahi kunthra manga suraba kairang mayale kaidagi Sahid Shah apokpa leikhidraba isakna Manipur Central Jail Sajiwa da leiriba Unlawful Activities Prevention Act UAP Act ki makhada phadok ta duna leiriba inmate sing yauna inmate sing da mobile phone pisinduna phone tauba amasung call receive taholambane hiramasiga mari leinana Sahid Shah bu February 13 ta pharbu matung police custody remand pi khibane Narang police custody remand ki matam loiraduna mahakpu case asiga mari leinana thijinba yana ba judicial custody remand pibina ba haijaraduna hainga police station ki team amana court puthorakhibani haire state ki APP na court thamkhibada lawful interception unit na pirakwa kangna ba pau ki matungena accused ni hairiba jail ki warder asina jail da leiriba inmate sing makhoi ki kadar singa pau phauna hanbaga loinana accused ni hairiba mioi asigi mobile phone ani sijenaraga sen thadok thajin tawhalam ki masidanatna landline number amaso UAP prisoner singna sijinaramba thengnabadagi OC da tijinaba khanghanke madugi pau phangbadagi khudakta inquiry ma chathake matamadu da accused ni hariba mioi asigi mathakta tijinke loinana jail da leiriba inmate singda mari lenaba singi ayaba yauduna mobile phone pahalam khibadu accused ni haiba mioi asini haiba khangbangam khibani haire makhata na accused ni hariba mioi asigi mathakta kopna tijinba mathokta bana mahakpu judicial custody remand pi na ba hajakhe korna APP na pukhalakpa wafam taraba matung amasung case ki record yenglaba matung da accused ni hariba mioi adu March 10 phawba judicial custody remand pi khibani haire Gokul anticipatory bail pi khre loinana akupa pau pijare mahaki loina bibu tamthina phurui haibagi domestic violence ki FIR amaga mari lenana Manipur gi film gi actor amasung Directorate of Consumer Affairs and Food Distribution ki civil supply
Inspector Athokpam Gokul Session Judge Imphal West na interim pre-arrest bail anticipatory bail pikre Gokul na mahakiloy na bibu February 13 ki numidang da tamthina phurui haibaga mari lenana Imphal West Women Police Station na Domestic Violence Act ki makhada lokhatpa FIR amaga mari lenana Athokpam Gokul Chandrana February 10 da Session Judge Imphal West da interim pre-arrest bail pibina ba tharakibane loinana court na anticipatory bail pikibane haide thangoi bandagi Athokpam Gokul Chandra sahi yankhai mathoi haukiba sahi kharagi mamangdagi mahake loina bi amasung masa singa loinana langjing asawbada leirakibane pawgi likhun sengi matongina haukiba numit kharani gi mamangda thaudo adu langjing asawbada leiba mahake yumda thokibane amasung Gokul na mahake loina bibu tamthina phukibagi thaudo adu ka mari lenana Women Police Station Imphal West na FIR ama lokhalaga thijinba horakibane pawgi likhun senga sina makhata na hai Women Police Station Imphal West na makhoi gi report adu Judicial Magistrate First Class 1 da makhataba legal gi oiba thabak sing sathanaba February 19 da lan khalaki hairi FIR du mari leinana mahapu phakiba yai habigi singnaba leibadagi Gokul na anticipatory bail ama Session Judge Imphal West ki court ta mahaki council gi khothangda nahan pisin khibane haire nahan court na petitioner ki council na tarakhiba anticipatory bail adu ki matang de hearing sathakhibaga loinana anticipatory bail application atu da yumpham oiraga Gokul Athokpam da interim pre-arrest bail pk amasung karigumba phaba tarabasu mathau taba PR bond gi senpham piraga thadoknaba khangankhe Imphal West Women Police Station na pikhalakhiba report adu ki mayokta objection report piraknabasu court na khanghanbaga loinana makha taba anticipatory bail gi hearing March 10 da sathanaba lepki haire lambi da thalaga naka theng nirakpana acharong singda khonglau pal hauna hale haina phongdorakre mathang thagi ahumdagi haugadoriba sahi sigi yausang kumhai gi mangoinana ngara humni marini gi mamangdagi hauraduna tampaki district singi maru oiba lambi singda nupi misa laisabi singna mafam kya da thoraktuna azarong sing thattuna naka theng nirakpana satok sentawriba singda khonglau palhauna hale hana phongdorakle hariba thong asi national natraga state highway singda sucha tharakpana lambi sing asida ana ayeki yauna athua kai gi chatpada kham thena khudong chahandre amaronda tidim lambi de kaisampa atagina airport phawgi marakta apakpa lambi oibanina khara safarabasu hariba lambi asigumna paktaba atoppa lambi singdadi gari asobo macha thatlaga naka theng launaba honabada traffic jam oiba yaure naka theng pining daba singna koiraga amasung thairaga chanaba honabada accident thoke tawbasu yaure haide Gari singi mitay mek thanabagi mayokta wafam kya phongdorakle mitay irol ek loina selon apun balop milalna state asida register tawba gari singi number plate singda mitay mayek na thaga da bani haina phongdok liba singi mayokta All Naga Students Association Manipur Ansam Tribal Youth Council Manipur na akanba wafam sing phongdorakle ansam gi serol amada milal gi wafam ase mawong ta da ba thawoina kanagumba amagi mathakta atamna sathaba thawong amane rule of law amagi makhada salariba constitutional democracy lebalam amada lob amatana authority oidana makhoige aningba apamba du kanglop amagi mathakta satharoidabane masina cultural revival gi mahut sinba yaroi haide Manipur se ethnic character yamna leiba lam amane amasong state ase yelhomi kanglop kya gi mayamne kanglop singa sigi masagi oiba linguistic heritage amasong cultural identity leijay akaknaba mayek ama sanahanaba thabak paikhalakwa sina atopa kanglop singi identity amasong dignity da singnaba amasong equality amadi cultural freedom ga mari lenaba constitution na piba guarantee singbu namthabani haina lauroidabagi maram laite hare naga sing amasong tribal miyam gi hak amasong apunba saktam da sokhan ba yaba thabak sing paikhalakpada ansamna yaba tawroi amasong masidagi tholakpa wathok khudimak milalna pugadabani hare amarom the tribal youth Council Manipur TYCM Central Headquarter na thadroko serolamada Milana Steras da lairaba gari khudimak Mars phawbagi manungda mitay mayek na thagadabani haina laukthokliba si khwaidagi laibak thibani amasong thawong asida tholakpa pamdaba thodok khudimak Milana pugadabani haire TYCM ki serolamagi matungina Milana mitay mayek na gari singi number thagadabani hairibase Manipur da lairaba tribal kanglop sing konsiloidabani haire Milana mitay mayek ngak senaba thawrang adubu khange adubu Manipur da khundariba tribal kanglop singi hak amadi liberty adubu namthabagi thawong singdi satharoidabani haire Indo Myanmar ngam khagi sambal khabada Manipur gi saruktana hena ayet pa pidi haire
Bharat Sarkarna paikhalliba Indo-Myanmar ngamkhai gi sambal khaba gi thaba ase Manipur gi saruktana khwaidagi hena ayarapan pili haina security gi paw amana phongdoraklei ngamkhai sambal khaba sida khulai paiba singi maikaidagi IED sing phumduna ayatpa pirakpa sina construction gi thabakta mangam sanba ngamdre hari sambal khaba gi thaba asibu yengsilba border road organization BRO na kilometer lising amaga satruk ni phumdoi sangba ngamkhai gi sambal asi haujuk phawbada kilometer kunthra yauna khaba ngamdre haire Assam Rifles ki maikaidagi su thabak suriba labor singi ngak sel gi thabak paikhalabasu ngamkhai wangmodagi khulai paiba lalhobani singnaba singna makhal maka kya gi thawong sing sijinaduna thabak suba si taphanaba honai habasu source asina phongdorakle jaliba tha asigi taranipan fawbada Manipur gi Tengnopol district tagi Myanmar ga lona bangamkhai da punna IED tarama thoi ngamkhai paring da phumduna thamlambadagi security gi miyoi singna asoyangam yaudana lokthokpa ngamkhe Masigumba thawong sina thaba ase taptha hanbata natana thabak suriba sinmi singda aki khang pili Chandel district ki Indo-Myanmar ngamkhai da mamang sahi gi December thada anirak thokna ngamkhai gi sambal kak thalamba gi thodok sing laikhre sahi adu gi August taramari amasung taramanga gi lonaba ahingda su Tengnopol gi ngamkhai gi paringda sambal khana ba gi damak yungliba yot ki makhong sing kak thalambata natana mafam adu da laiba thabak suba singi laifam Kolada thamba thabak subugi khutsu khulai kyamarum furandana pukhibagi thodoksu laikhrabane Indo-Myanmar ngamkhai si sambal khaduna ngamkhai lanna lalhowa sing sangthok changsen tawwa thingba ain kaina narol da changselakpa immigrant sing sanghandaba truck amasung khutsu khulai lalonba sing laksinabagi pandam da Bharat Sarkar ki Ministry of Home Affairs na paikhatpa maruoiba project amane Awang Nopoki Arunachal Pradesh, Nagaland, Manipur, amasung Mizoram ki sarukta kharak leba ngamkhai ki sambala se Nagaland, Manipur amadi Mizoram ki maikai dagi yaning da phongdok na rakhiba su laikhrabane adamapu Manipur ki sarukta di sambal khaba si saugatpa praja sing su lairi hairi Ministry of Home Affairs ki maikai dagi Mizoram ki oina status ki maroiba civil society organization oiriba Young Mizo Association ki mihut singa haukiba January 13 unaduna ngamkhai sambal khaba ki matang sida khanaba amadi yanaba puraknaba wari sana Manipur ki sarukta su ukrul Tengnopol amasung Chandel district ki saruk singda ayarapan lairabasu Susanpur ki sarukti hauju phawgi oina ayarapan laitri haina su phawgi source asina phongdorakle Sengmai Turel Khongnung da nunglengoi pek leba seng action lokhat pina ba taksin khre haidi Sengmai Turel Khongnung da sahi karagi mamang dagi logi wangmada nunglengoi pek leba seng action lokhat piu haina Joint Non-Government Voluntary Organization na Deputy Commissioner da aiba serol pidana taksin khre Organization asigi President Khetramayom Jatradari amadi General Secretary Nomai Them Bega Chandrana khuyek pidana pisin kiba wakat serol aduda pallebadi Sengmai Turel asi Palyal Punapal Kaksing Kairak Wabagai Irengban Haraurau Mairembam na singbada lairiba miyamgi amatangairaba isingi horokpham oiribane masidagi water supply scheme kiyagi ising lawpham law singu tawbagi ithai lakhong amade tongan ba hiram kiyada su turel asigi ising seasonare hauze dry season oiduna isingi level nemthakiba amade laina ngakta selaktuna phibam charak tabadagi koina satuna yengsilobada JCB amade procare na singba season aduna turel khonongdagi nunglengoi peklam ba thengna kibane ising haiba simiyoi thawai oiribani turel gi phibam soksela Pahibasi ecological balance da su asoba akaiba pirakadawribane hiram asida Deputy Commissioner na akandami yengsang biduna miyamgi yaifanabagi damak logi wangmada thabak tawribasing action lokhatpiyo haina su wakat cherol aduda palli haide Mars ahumda maybe mera lawba lakpiganu haina phongdorakre mathang thagi ahum lamtagi thane lebakpa numita korau malem thaja ahumna pareng amata da leiduna thajmabu sana sokpa ipaipuna hui karubina omba han sokhangna basina maram oiraga numit asigi ayuk pung mangaga minute nifu dagina numidang pung taruka minute nifu nipan phawse singu khoyum singi thong hangba laithau pang thopayade maramasina numisida uttara sanglendagi yausang sports ke maybe mera lawba lakpiganu mathangi numita lakpiyo haina uttara sanglen sana konungi serol amana phongdorakle Myanmar junta ge air strike the yamdrabada miyoi tarat sikre haina local organization singna phongdorakre Myanmar gi nongsup thangba saruk taleba state ki village market amada Myanmar military air strike amada yamdrabada miyoi tarat sikre haina local source singna yumsakaisa numita phongdokre sahi manga gi mamangda military na namduna sakti poison khiba matamdagi Myanmar da civil war ama thoktuna lakle military na namduna sakti poison khiba dugi mayokta democracy activities sing amaso
ethnic minority faction sing khulai paiduna sungthorake laibasagi noksut thangba saruk samudra khongba nakpa state Rakhine ase civil war na sathina sohanba region singi manungda amane ethnic minority Arakan army AA na ayamba control tawba region ase junta na blockade tawduna amasung air strike sing sang naina sathaduna lakde hare junta ge air force na leba popo numita state capital Sitwegi awang nungpok thangba sarukta kilometer kuntragomdoi romlapa Ponagyon town sipki yoingu bilasta air strike tawke hana AA amasung local volunteer group amana hairi awang nongpok ki miyoi singbu target tawraklabadi matik chaba action lokhatkani hana Kiran Rijiju na phongdokhrei Delhi gi Malbia Naga da Arunachal Pradesh tagi thabak tawduna leiba nupi ahumda racial attack satharakharba matungda chauna wathok oirakleba sikop na monitor tawri hana Union Minister Kiran Rijiju na phongdokhrei mana hai Delhi amadi India gi atopa mafam singda awang nongpok ki miyoi singbu makhata na target tawduna racial attack satharaklabadi matik chaba action lokhatkani hauju phawbada Arunachal gi nupi sing asida attack satharakiba miyoi khar fare awang nongpok ki miyoi singda usit thawoidaba amasung hangoi tukuchaba thawungsing makhata na thohandana bahonagane mana makhata raduna awang nongpok lamda mase PM Modi ne India ki sakhat khongjal da chawna miyeng thamleba mafam amane maramaduna awang nongpok ki miyam da maroina nupi oi bising da satharakpa mathong hoktaba natraga racial attack khudamak yengsinba habasi aigi ithau oiragane awang nongpok ki miyam da siguma thong sathapam thokte habagi para tambiba matam oire haike Luhonglingai da nupi ama mabukta nongmei na kaplam la hade Bihar gi Baksar da luhonglingai stage da nupi adu magi hanagi nungsinaba du na nongmei na kaplam badagi leba pokpagi numidang da nungairaba luhongbagi thoram adu teng thabagi thoram on khre hade luhongli nupi adu da nongmei na kaplam leba nupa adu Dinbuda kauba yum thangnabada leba miyoi amani masagi sahi 19 surabi RT Kumari na magi mapuroiba oigadoriba aduga stage da leikhi makhoi anibu magi makhoi gi marumapang sing amasung imung na question ke RT gi masanupi oigadoriba nupi masa aduna stage mathak aduda laigi thoram ama pangthoki amasung magi matai oigadoriba adugi maraibakta sindur nabikhe madugi matung mahana madu RT da amuk taunabo onselakhe madugi tangkak adumakta da stage adudagi mamang da pulliba guesting adudagi nupi amana RT da nupa amana RT da nongmei na kaplakhe nongmei adugi maruna RT gi mapukta pankhe RT bu wakhal tahanaba miyoi kharana honaringai da mafam aduda charangnaba thokhi amasung ataina laukhe amasung mafam adudagi senkhe RT bu anapuda leiba Sadar Hospital da pukhatki first aid piraba tungda doctor singna mahak Varanasi trauma center da refer tawkhe mahak makhata na aruba phibam da leikhe police ki matungena leibakpa numidang pung 13 rom tabada thawdo adu thokibani madu nungsinabagi wathok ama oiramgani hana miyamna senai accused Dinabandhu sen khre amasung wahang pahong sathanaba police na mahaki mama mapa detain tawkhre Uttar Pradesh ki Balia district tagi lakhiba luhongbagi procession adu thunamak amu han khre hade